Chahi ahumgi matungda Imphal Dimapur lambida passenger freedom sing mathau tawba hokre. Passenger sing akiba yaudana harau harau Imphal thadokre. Transport Department na maruoiba thodang lauraga Khumalampakta leiba ISBT complex ta pangthokpa nauna bus service hokdokpagi thorom aduda thanga ACG MLA T Robindro Kairao ACG MLA L Rameshwara Madi Kumbi ACG MLA S Premchandra Susarkya K Thoromadugi Sarukamoina Mafamadudagi bus Aniyamadi Tata Winger Manga Guwahati Kidamag Imphal Thadoki passenger Gari Singaduda Tongan Tongan Bafuruki passenger Kaya Yaukrabasu Maitei passenger na hena masing yamki policy file tauba matamda ngasi ISBT Thadokiba Gari Singadu Asoyangam Amata Yaudana Kangpokpi District Headquarters Lanthokre Hairi Ningsingba Yabadi Chief Minister Yumnam Kemchangi Kangpokpi Kongsata Imphal Dimapur Lambida passenger Puba bus service sing chatpada atingba amata lehelaroi haina Deputy Chief Minister Nemcha Kipgen amasung MLA Haukalet Kipgen galoinana lauthokibani Chahi ahumgi matungda Imphal Dimapur lambida bus tongduna chatpa fangbagidamag passenger singna harauba phongdokna rakli Chahi ahumgi matungda chatpa khoi normal chema khoi Manipur government na pakat na punana bahona ri basidai sida yam nungaje aduga khoi sumana khoi kuina khoi flight ta chatna bara expensive odna yam chalu mayam singado bus ta chatpa sida tuki matit nunga ba phawi adu kuina khoi bus ta chatlaga paisa ju khela expensive seboiba aduga khoi nature gi nunga ba yi musu phangba adu bi thok chawe Chahi hum hena lairaba Manipur gi rangsi tamna tamna santi lakpagi phimsi ubudura kasi sida normal phana gi normal sida lai haibagi santi bu khongchat amoina thodona Guwahati dai thabak leitraga su lambi si harau phongdok ko chacha thodok por chatli sida di singnaba leitre security manung sida yaw sunate singnaba thodok leitre hena khanjaraga mayamda santi gi pawgen pu gi wakal ba ngasigi ya problem numil haja batare ngasi si koi jahi ahumgi matungda Imphal Dimapur Imphal to Guwahati lambel sida han boina lamtha basi koigi Manipur government na lokopiro kungtang sida koi noaje adu maruoina koi ngasigi khangchat lasina ahuba oiraga mamangi punamak kauthuminaraga nuksiba sanaba ya phanungaiba Manipur ma purakpata ngasigi khangchat lasina oiraga akata wada Manipur da santi oiba nungaiba Manipur ma lakwa ahuba amasung nungaiba oirasino haina Nyam nungaije Manipur government na akoibu sumai tawrakanda chatpa phanghanbase aduga mahosagumna akoina sigi national highway sida apan balaitana akoina chatpa phangbase sina akoi isona thaujan bi basu oisanu aduga sina shanti purak pasu oisanu